Houjik lamdam asida oiriba law and order gi phivam asi yenglaga leingak school college amadi atei educational institution sing thingliba asi handoktuna hayeng dagi school college amadi educational institution sing Hangdokpiyu Haina Co-ordinating Committee on Disturbance Free Educational Zone demand gi convenor Mayengbam Somorjit na mari leinaba singi Pukning Chingsillakli Houjik lamdam asida oiriba phivam asida leingak school college amadi atei educational institution sing thingliba asi gi matangda ngasi kwakaithel da leiba desam gi head office da committee asi gi maru oiba mihu sing yauna pangthokpa pawgi mifam amada wafam asi phongdokladuna Mayengbam Somorjit na hai ngallingai matamdagi hauna lamdam asi irang kaya amaga loinaraga chatli irang sing asina maram oiraga khunai asigi sector kaya da akanba safu pidaba nate sector sing asigi manungda khwaidagi henna safu piriba asi education sector ne Houjiksu education sector asida akanba safu ama piri haukiba tang 13 da thokiba jiribamgi thodok amadagi oirapa law and order gi phivam lakshinnaba leingakna tangkak naina haukiba tang 19 dagi order thoktuna school college amadi atei educational institution sing thingjinduna lakli ngarang thokiba order amagi matung inna educational institution sing asi makhata na order ama thoktriba fawba thingjillagani haina lauthokre matam sangna lengang educational institution sing thingjinbagi thawong asi committee asina yaba ngamloi committee asina punjali sing ani nipan dagi education sector asi free zone oihanbiyu haina lauduna lakpaga loinana chahi amada numit chani nimfu dagi tadana lairik tamba hallu haibagi law ama semnaba leingak taksinduna lakhibani adubu matam gi leingakna committee na taliba demand asi thabakta onthoktabana maram oiraga wathok lanthok ama he thorakpaga educational institution sing thingjinbadagi mahairoi singda achauba chaitheng ama piri mahairoi singna thengnariba khudong chadaba amadi awaba sing asi ekhoina tumina yengduna leiba matam natre lamdam asigi CSO sing amadi lup kayana ihau ama hauba matamda education gi sector konsin dabagi fireb launa raklaba matam asida lengang education institution sing thingjinbagi thawong chatharapa asi laibak thibani ngarang lengak na thokiba order da makhata ba order ama thoktriba fawba haiba wafam ama yauriba asida positive oiba mieng da yenglaga lengak na hayeng dagi educational institution sing asi hangdokpiyu lengak na makhata na educational institution sing thingjinduna thamlabadi mahiroi sing lairik tamhanbiyu haina ihau horakloi haninga leite stakeholder khudingmak nasu education sector da akaiba pibigano haina mahakna makhata na appeal tawrakhi lansigi manung da piriba chaitheng mayam sina koi sontha laba adugi matakta mu ai koi human resources mu once collapse to gitara ga de koi lebak amona hogat pangam daba leba ama oigani haidana dumaina khanjai aduna asigumba koi lengang na loriba kogi pirep se amasi athuba matam da handokpiraga ngasi mak handokpiraga hayeng dagi mahi masing thoidana tamhananabagi adugumba khongthang amma lokhotpa se mahiroi singna aduga mama pa oiba singna du manipuri miyamna koi pami miyang apam basi khangna lengakna thabuk tawbiu haibasi coordinating committee on disturbance free education zone demand gi maikaida lengak amadi miyamda thamjari aduga appeal ama khakna state sida leiriba koi stakeholders sing khudingmakna su koi tangai phadana leba ki asu aruba phivam ama khakni adu masida koi iho ma'am ama tawba me thok ta basu lerak pe ai lei tawsu tawnari adu sigi manungda education haibase yariba makai koi disturbance pidana mahi masing tamsi karigumba tangai phadaba leba ki achob isu ama lakhibaduna aduna ama oiragasu hujik leiriba phivam sidadi koi yari mai education se soktana laik tam hanana bagi adugumba responsibility mai koi kudimakta lei haibasi koi khanbaga loinana masi soidana tektana kaidana disturbance pidana lehenba zone ama ohen minesi haidana appeal tawjari